Chandel Assembly Constituency da Thokhiba Angakpa Thoudok ama Chandel Esida NPF ke Mirepche Pisillambadagi Scrutiny Loikhidre Yamna tangna thokpa Angakpa Thoudok amada taranithoi suba Manipur Legislative Assembly Mikhal gi ani suba phase ki Mirepche Pisillakpada Chandel Esigi oina NPF ke Mirepche Pisillambadagi sayena ba thoroktuna Scrutiny loisinba ngamkhidre ani suba tangka ki Mikhal asigi damak miyoi Marfu drama thoi oiba yakhre Mirep amana reject chatkre ani suba phase ki Mirepche sing Scrutiny pangthokiba duda khangabok esida Samata party ki Mirep oina Mirepche pisilakhiba Haji Ashraf Ali gi Mirepche reject tawkhibadagi Mirep oiba yakhidre amaromda Chandel esigi oina Naga People's Front NPF ta Mirep ani chap manana Mirepche pisilakhi haide Naga People's Front NPF ke Mirep oina Mirepche pisilakraba adude Langhu Powerling Anal amasung Tongsin Willingson ne Naga People's Front na Mikhal ga mari leina Mirep taragi ming laukthokiba dugi manungda Chandel esigi oina Langhu Powerling Anal gi ming yaurokibane adum oina mag AC asida Tongsin Willingson su NPF ki Mirep oina Mirepche pisilakpadagi document da sayena ba lakpadagi Scrutiny loisinba ngamdana lepkhibane Makhatana ngasi Scrutiny chathagani haire ani suba phase da Thobal district ki Lilong esida punna Mirep manga Mikhal thengnaba yakhre Mirep sing adude BJP Congress JDU amasung independent anini Thobal esida punna Mirep mari Mikhal thengnaba yakhre Mirep sing adude Congress BJP JDU amadi Siva Sena ne Wangkhem esida khwaidagi yamba oina Mirep nipan Mikhal thengnaba yakhre Mirep sing adude NCP, Congress, NPP, BJP, JDU, RPIA amasung independent anini Haidok esida Mirep mari Mikhal thengnaba yakhre makhoising adude BJP, NPP, Congress amasung RJSP ni Wangjing tentha esida Mirep ahum Mikhal thengnaba yakhre makhoising adugi manungda NPP, BJP amasung Congress yaure khangabok esida Mirep amagi Mirepche yakhidraba tungda Mirep ahum Mikhal thengnaba yakhre Makhoising gi manungda BJP Congress amasung JDU yaure Wabgai esida Mirep manga Mikhal thengnaba yakhre makhoi gi manungda BJP Congress NPP JDU amasung independent yaure Kaksing esida Mirep taruk Mikhal thengnaba yakhre makhoi gi manungda NPP NCP CPI BJP Congress amasung JDU yaure Yanglam esida Mirep manga Mikhal thengnaba yakhre makhoi gi manungda NPP, BJP, Congress, JDU amasung RPIA yaure Sugnu esida Mirep ahum Mikhal thengnaba yakhre makhoi gi manungda independent BJP amasung Congress yaure Jiribam esida Mirep mari Mikhal thengnaba yakhre makhoi gi manungda BJP, Congress, NPP, JDU yaure Tengnopal esida Mirep taret Mikhal thengnaba yakhre Phungyar esida Mirep manga Mikhal thengnaba yakhre Ukhrul esida na Mirep ahum Chingai esida na Mirep mari Karong esida Mirep manga Mikhal thengnaba yakhre Mau esida Mirep ahum Tadubi Tamay amasung Tamenglong esida Mirep mari nungba esida Mirep ani Mikhal thengnaba yakhre